इमेज पाउडम मियेंग ताबिरी बसिंगबु अहान मक्तदा बिनिताना तारामना ओक्सरी पाउडम असगी मरोय पाउ ओइना सोरा खुनुता सिंगदा नौना साबा पुलिस आउटपोस्ट नसी चीफ मिनिस्टर एन बिरेना संगाख्रे स्टेट एग्रीकल्चर फेयर 2019 ngasi loisinkhre loinana numinini sathagada feminist ecologist highlighting women's participation in environment activism haiba theme da khananabagi thorang masidagi hongdokre hojik mapungoy paulo birasi Manipur Police Housing Corporation Kasing District ke Kasing Police Sangi Manung Chana Leiba Sora Kunuta Singda Nauna Saba Police Outpost Ama Amasung Thobal Police Station Complex Saba Twin Type 2 Quarter Amangasi Manipur CM na Sangakre Sora Kunuta Singda Nauna Saba Police Outpost Sangabagi Taramadu da CM Nongtombam Birena Hai Police Haibasi Eko Yeknaba Nate Makoi Miyam Mateng Pangba Miyang Seba Toba Lakpani Manipur gi Miyamna Mata amada police pu yamna kinarami ngasidi madu pumba koknakre masi miyamga police ka ani ge marta lainaba mari adu phagalakpagini miyamna police ki afaba mari thamnarakpana police na paikhalakpa thabak thoram singda miyamna soba mateng panglakibani aikoina ngaha ki kananabagi damak khanduna thabak toroidabani tungi mirol ki khallaga thabak toramsi aikoi manglomda khara satsi tungi mirol phaunabagi damak aikoi ngasigi mirol khaktagi yengba yaroi Manipur gi lengakna war on drugs athabagi maramdi drug ta amuktang laisu khrabana traga laisu khrabi miyoi adugi tungi sarol amata lehoroi doribani maduna maram oraga war on drug ki khongjang asi jangselak war on drug lauthokibadagi sahi ani makhairom asida lupa crore lising amai henbagi drug phagat pangamkre Thobal Moijing amadi Lilong area da drug sungpham sing thugai kre yamna nungairibadi sathakhiba thabak sing adu miyamgi mateng loina yawi haiki layeng bang ngamdaba kaya ama layeng bang ngamnaba natta oidaba kaya tawrakpa tarakpani madugumba kaya adugi thoktunaba khalaga Manipur lengana chief minister gi haksal gi tengbang amadi Ayushman Bharat na singba scheme kaya paikhalakli lengana paikhalakli scheme kudong chaba launaba honagadabani adugumba scheme sing adugi kanaba launaba card phangdaba yauribra karigi phangdribano haibadu MLA sing Zilla Parishad member na thidokpiraga phanganpham thoklaba miyoi sing gi mari leinaba se sang sing pisinbirau makhogi damak phangpham thoklaba scheme sing phanganaba honasi tapna phataba thabak sing toktuna afaba lambiromda laktuna hingnaba honaminasi tungi mirol gi damak khanbiro matamaduda nungai phaba Manipur ma purakadoribani Manipur da lairiba lampuna mag lengakini haiba sima miyamna kaubiganu pata taraba ekhoi asi lengata tax thiraga lairiba ngakdani lengakna mathau tarabadi lawsiningwa matamda lawsin kiba yai haibasi kaubiganu lamgi matangda magini aigini haini yetnariba kaya sisu tawbiganu masigumba apikpa wakhol thadokpiyu problem laiba khudingmak lengakta tanabiyu lengaki thakta wayal hanbiyu maduna taduna aigini magini haina jingnabiganu yenabiganu khatnabibagi thabak tawbiganu haina su miyamda phangdokhi Jika koi ngasi hayang cabinet apa decision lokore standard Manipur standard hari ba si startup ki makhada partner mari itu standard Manipur sina kalida koi na concentrate doktori only minorities OBC scheduled caste and scheduled tribe hai ba mari is the focus of koi standard na Manipur na koi hodore masida koi loan mayam bidori kaniya ma bidori Aku ini usia kalau kita bersihar pilih sini, lumayan ubire 1 crore hobi, ada yang lakh musa di Fikran. Adu naina soragi, adu kata aku itu wang sini kali di sekolah library project sini, naina kaji di bersih. Bharat Sarkar na Prime Minister Narendra Modi sini makanya pilih itu skim sini, masih di kana berobi. Madu di mata kita state government na. Infoxer scheme mayam se sidi sukana bolobiyo
पुलिस आउटपोस्ट संगाबगी थरमदुदा कक्सिंग एसीगी एमएलए वाई सुचंद्रन थौरम मपु एजुकेशन मिनिस्टर टीएस राधेश्याम टूरिज्म कॉर्पोरेशन ऑफ मणिपुर लिमिटेड चेयरमैन डॉक्टर सापम रंजन एमएलए सिंह श्री पौनम ब्रोजेन सुसिंद्रो के मेघचंद्र एमडी अब्दुल नासिर टीएस सत्यव्रता चीफ सेक्रेटरी डॉक्टर जे सुरेश बाबू अमसुंग डीजीपी श्री एलएम खौतेसु सरुक याकी मणिपुर गवर्नर डॉक्टर नजमा हेप्तुलान हाइक्रे मणिपुर महई तमलिबा नहा क्याना निसागी पाक्ता ताउनो लेरिबसिंग असि स्कूल करिकुलम द योगा हाबलबदी अफाबो ओइगनी वाफम असिंग असि इम्फाल या स्कूल पुलिस लैंड लेबा एमडीओ हॉल द योगा फिजिक्स इंस्टीट्यूट एंड स्टडी मणिपुर सिंधुना कुनमरिरक सुबा स्टेट लेवल योगा फिजिक्स चैंपियनशिप इन लिसिंग तराम होदोपगी थरमदा चीफ गेस्ट ओइकिबी मणिपुर गवर्नर डॉक्टर नजमा हेप्तुलाना फोंदोखिबनी थरमदुदा हानगी स्कूल एजुकेशन डायरेक्टर टीएस सामुंगो प्रेसिडेंट योगा फिजिक्स इंस्टीट्यूट एंड स्टडी मणिपुर की प्रेसिडेंट एम आसनी कुमार जनरल सेक्रेटरी मणिपुर थिंकर सरुक याकी गवर्नर मखा तादना योगा से मरी लेनब डिपार्टमेंट स्कूल करिकुलम याहुनब सिंब फगनी योगना हक्सांग फानबद नतना वखल शांति फंगी योगना हक्सांग नुंगाइहनबद नतना पुंसी सांगदोई हाइकी थरमदुदा तोंगान तोंगान फामदी योगा इंस्टीट्यूशन सिंगदगी लाकपा महिरोय सिंगना योगा की डेमोन्स्ट्रेशन उत्पग लोयना योगा की ओजा सिंगदा पुनिंग थगप ओइना कुदोल पोसिंग पीखी value-based education through yoga in schools and colleges will help in inculcating discipline, concentration, relaxation and self-achievement from the early stage of life and thereby empower them to cope up with the stress and strain accompanied with the challenges of modern life. Ministry of Agriculture and Farmers Welfare Government of India New Delhi ने स्पॉन्सर तौरगा स्टेट एग्रीकल्चर मैनेजमेंट एंड एक्सटेंशन ट्रेनिंग इंस्टीट्यूट SAMETI मणिपुर सिंधुना थासी निपानदगी कोनुंग मांगदा लेबा इबोयामा सुमांग लीला संगलन थरकपा स्टेट एग्रीकल्चर फेयर 2019 ngasi loisinkhre थरमदुदा सरयाखिबा काप एंड पीडी की मिनिस्टर कराम श्यामना हाइकी मणिपुर लेबा अचौबा फमथोल पारिबा एमएलए मिनिस्टर ऑफिसर सिंगना मणिपुर की लौमी सिंह पुनिंग थगोपिबा मथौ ताई लौमी सिंहबु चाउथोकचबा फावन बगलोयना लौमी सिंहना पोथोक पुथोकत्रबदी अखोय कदाइदगी चागनी हायदुना अखोय सेल पाइरगसु लैनबा पोट लैत्रबदी कानारोय मसिंगमाना पोथोक याना पुथोकपा लौमी सिंह मंगा खंगलगा मतेंग पीरिबनी अदुना लौमी सिंहदमा एग्रीकल्चर की लमदा पाइखलकपा थबक थरम सिंहदा अंगंबा मतेंग पांगनी हौजिक मणिपुर मिपाल तांगबा स्टेट अमा ओइरी मसि पुनमतै कोनसि हायरबदी एग्रीकल्चर डिपार्टमेंट की ऑफिशियल सिंगसना लौमी सिंहदे अवेयरनेस पीबग लोयना मखोयबु इकाई खुनबु उत्पीरगदी मणिपुरदा सेंग चाक तांगबगी अवाबसी कोकनी अमरोमदा लौमीना लौ उदे लौ सालगा ओइना उबना लौमी सिंगना प्रॉफिट निंथिना फंगदे प्रॉफिट फंगदबना लौमी सिंगदा लौ उनिंगबगी इनोट फराउतबनी मरम अदुना सेंटर थादरगलिबा सेंफम अदु लौमी सिंगना फंगनबा होनसी थौरम अदुगी मनुंग चना मही मरोग यामना पुथोकपा अफाबा लौमी मंगा खंगतुना लुपा लिसिंग यांखै यांखै सु पीखी रेवेन्यू की साइड की अंगम रेवेन्यू की कोई कोऑपरेशन पीबा वाटर रिसोर्स की अदगी एमआई की लेरिबा मैम से कुसमनरगा जॉइंटली वर्क तौमिनरगा लौमी सिंगी अवाब से उबीरगा था मापल सुपना लबुक लमहांग थमी से कमाइना प्रॉब्लम से सॉल्व तगद के हाइबदो लौमीना लबुक त लौ सुगत सगदबनी पॉलिसी प्रोग्राम दे अखोई लेरिबा हाईएस्ट लेवल लेरिबा डिपार्टमेंट के ऑफिशियल सिना अदि तानरगा लेपकदबनी मणिपुर इन्फॉर्मेशन कमीशन सिंधुना थासी से तरेतगी हौदुना निमि मंगानी चुपना जथरकिबा राइट टू इन्फॉर्मेशन वीक सेलिब्रेशन 2019 ngasi konung lampata leiba lamyan basanglen da loisinkhre loisinbagi tharmaduda athawi mitungla yoina saruk yakiba Manipur Legislative Assembly Speaker Y Kemsan hai right to information RTI Act ki mateng dagi miyamna tharakpa wangsing lenga kamari lenaba department sing na matam sana pa kompitotuna aphabaleba ma ohensi RTI Act asi democracy satpa लेबाक अमददी अहोब लेबसिंग अदु उहनबा ngamba खुलाय अमनी RTI Act की मतेंग दगी कनाना करी तौरी करी थबक पाइखली हाइबसि मियामना यामना लाइना खंगबा ngami हौजिकी मतमदा करप्शन असि लाइकटपदा सेल थाबगुम थबक संगमदसु सेल पीदबा यादबगी मोंग अमदा लाकली मसि ख्वाइदगी लाइबक थिबनी करप्शन असि पुरा थिंजिनबा ngamdrabasu खरा मकै हंथानबदा RTI ना सौब मतेंग पांगनी मरमदुना मरी लेनबसिंगना RTI असि वाहन थोक लेहनबा संगी अफाबलेंगा अमदि चखोटपा लेबा अमा ओहेंसि हाइरबदी RTI की थरकलिबा वाहंसिंग मतम साना पाखुम पीबा संगी मतम साना मदि मरम साना पाखुम पीदबगी कंप्लेन खरा लालिबसि तहोनिंगदे हाइकी
Thoram aduda Manipur Human Rights Commission gi acting chairman Khaidem Mani, Manipur Information Commission gi State Chief Information Commissioner O Sunil amadi Commissioner sigi State Information Commissioner S Ibosa su saruk yaki. Thoram adu saramo oina RTI gi essay competition da mana phanglakraba singda mana mathum singsu yenthoki. Thoram asi Center gi Personal and Public Grievances amasung Pension Ministry Department of Personnel and Training sponsor Makada Manipur Information Commission Shin Kibani. Afaba Hasanava, Afaba Department, where the Hebatari, RTI lack of questions into Madam Zana Zana, could be one of quite again of Havani. Corruption say, we like for a Pisa Kapaki type of Tabak Kapadasu, Pisa Kapo in some Sarah. This is very, very unfortunate. And I call it Puna. Corruption say, Yana, not think well about Handanava, Puna Tabak Winavada, we right information, RTIC, we Department Kudimana, Madam Zana Zana. Feminist ecologists highlighting women's participation in environment activism hybrid theme masigi makada Delhi based feminist GNO Zubana Sinduna Numinini Pangthokadaba Thorongi Ahanba oina ngasi Manipur University Department of Mass Communication da hodokre ngasi hodopagi tharmatuda the challenges ethics and need for environmental journalists and reporting hybrid topic da khananina ki loyena filmmaker Mina Longjanggi akoibage mari leinaba film Asaubi in Love amadi Shirley Bon Timungpi gi film Habit for Life su utki khananina bagi thoramadu da independent journalist Linda Sakchahu the Ware gi deputy editor Sangita Fisarothi independent journalist Nitin Sethi amadi journalist Thingnam Anjulika su saruk yaduna nupi singa loriba thodang amadi journalist singna environment gi report singda hena miyeng thamnabagi matangda wangangki Nini Suboina Hayeng Hotel Impalda Conservation and Community, the role of culture in wildlife and forest conservation amadi, river conservation, dam and flooding reporting and community-based organizing around water and dam issues sing the Kananabagi Thoram Pangtokani. Kaksing Waridalaiba Health and Wellness Center, Urban Primary Health Center, Kaksing the Ngasidagi regular yoga session Hodokre. Ngasi ayuk center sida pangthokiba yoga session hodopagi thoramda National Health Mission Manipur State Nodal Officer Dr. O Ramesh, Ayush ki State Nodal Officer Dr. Benedict, Urban PSC Kasingi MO Incharge Dr. P. Robin, Center Sigi Ayush ki MO Dr. Y. Gopalsna, National Health Mission Kasingi District Nodal Officer Kogen, CIC Kasingi MO Ayush Dr. M. Akandrani, Dr. KSS Sumati, CIS Kasingi Yoga trainer and Manorama Atai Kayasu Saruyaki Hairi. Intra-aortic balloon pump IABPSC Yamna Kudong Tiningai Weba heart failure Akanba heart attack natraga heart muscle disease singda tongan ba hidak singamasung therapy singna phagahanba ngamdraw matamda patient singi punsi kannabagidama sinaba life saving machine amani haina Sky Hospital ki chief cardiologist Dr. L. Shyam Kishore nangasi Sky Hospital Rims Road talai bada pangthokiba paugi maphamada phongdokre Dr. L. Shyam Kishore makata aduna haikibada haukiba tha sigi tang manga thangja numita sahi kunipan suraba miyoi ama tamthina heart fail oiduna asibagum hospital asida pukhalaki Inotropic drug support maximum dose piduna su maki BP 57/40 da handaraki maki respiratory failure oiribadugi support tongunaba tube insulagba tungda intra aortic balloon pump asi maipana hapsinki matamaduda maki BP 84/57 da wangkhalakpadagi inotropic drug support pibasu mapung phana lokthole amadi IABP system su loktholagani aduna IABP system asi matam sana amasung maram sana awang mathaki skill leraba heart team na sinarabadi life saving tool amani haina Dr. L. Shanke Sona chief cardiologist makhatana haiki ngasi Jiribam district police na additional SP operation AK Sadananda gilising makhada anti drug cell Jiribam police na Jiribam national highway 37 da gari sing sector buda truck amadagi Win cigarette packet listing nipu sangwa phagatkhre ngasi Jiribam police ki SPM movie sing MPS na thodok aduda marilena paumi sing unabada phondokibada ngasi Jiribam police na Jiri lambida truck ama
number sinto sinjin tawraga smuggling gi pot puthok pusin tawi haiba pau phangbadagi additional SP operation AK Sadan dagi lising makhada anti drug cell Jiribam police na Jiribam gi lengang popi area gi National Highway 37 da gari sing sek tawbada truck registration number MN04A8186 asidagi win packet lising nipu sangwa yarom bedagi phaki truck asi Jiri Imphal lambi da number sindo sinjin tawraga smuggling item puthok pusin tawba gari ni win packet sing asi Myanmar da Burma dagi pusilakpa China da sabani hariba win packet sing asi India gi market da lupa lakh tara manga gi mathak ta oigida polam sing ni haiki makata na mahana phonrakpada phara polam sing asi kadai dagi lakpano mapu kanano amadi masigi consignment asi kadai dagi lakpano haiba tidokpagi damak Jiribam police da FIR 3710-2019 JBM PSUS 20I Kotpa N 465 by 471 by 506 by 34 IPC gi makada case ama register tawre polam asigi mapu adu phanabagi damak handyman amasung driver anida wahang pahong sathari amadi soidana phaba ngamgani haina phongdoki Amaramdasu SP Thawal Dr. S. Ibom Sagi supervision makhada Lilong PSK Inspector Oinam Ajit Amadi Mahaki Police Team na ngarang numidang Lilong Tare Makhongdagi Miyoi Mari SP tablet N10 tablet Amadi Kaksira bottle kaya na phagat pangamkre Phagala Miyoi Singadudi Lilong Tare Makhongdagi MD Abdul Rasid Elias Lintoy Sahi Kuntrani Toy Apokpagi Ming Laikhidraba MD Tomba Amadi MD Momin Khan Sahi Kuntaret Apokpagi Ming Laikhidraba MD Tomba Duga Lilong Tural Ahanbi Boroi Makhongdagi MD Nawaz Elias Boycha Sahi Taramapan Apokpagi Ming MD Shirajur Amasung Muhammad Aziz Elias Apikcha Elias Abungo Sahi Kun Apokpagi Ming MD Abdul Hasimni Phagala Miyoi Sing Drug Loyana Lilong Piesta Paumi Sing Mangda Putolodna SP Thawal Dr. S. Ibom Sana Phongdolokpada Akang Nama Pawama Phangmadagi Inspector Ajina Luchingba Police Team Aduna Alada Amadi Anjumangi Miyoi Singaloya Duna Lilong Tare Makhongda Yumthangana Lairiba Muhammad Momin Khan Amadi Muhammad Abdul Rasiki Yumda Drive Adu Sathakibani Muhammad Momin Khan gi Yumdagi Chaksangi Syntax Amada Haptan Thamlamba SP capsule Nipuni Toy Amadi N10 tablet Kuntra Taruk Phangki Amadi Muhammad Abdul Rasiki Yumgi Tumphang Kada Thamba Iron Godras Amadagi Spasmo Proxibon SP tablet Chatat Humpumanga Maki Saksangdagi Sidropodrin tablet Lising Manga Samri Modrani Pa Amadi Kang Makada Syntax Amagi Manungda Haplaga Pumnon Thanamba Kak Syrup bottle Samapan Tara Phaga Pangamkibani Loyana Makhoi Aniga Drug ki Karbar Tominaba Muhammad Nawaz Amadi Muhammad Aziz Pusu Phaga Pangamkibani Alada Amadi Anjumana Mateng Pangbiriba Sigumna Mipum Kudingna Police na Drug ki Mayok Tasarakpa Drive Singda Mateng Pangbiu District Police na su Lep Laitana Drug ki Drive Tathaki Gani Haina SP Dr. S. Ibom Sana Makatana Haiki Akoina Yamna Chekchana Lotana Lebak Munum Pumla Tambavda Koi Anjuman Alada Musung Lilong PSK Kambu Mayam Jinchina Koi Yampana Tirakana to Tijari Aduna Koi Drek Yonba, the Drek Chimbu Chava, Mayam the Quina Pito Janing Basi, the Koi Amata Lena Taroi, Aduna Koi Asymmetric section now Koi Yamna experience like not to Jarabani, Aduna. See for the cooperation give you. Sinmi Singi Queen Panu Laba Lising and Tara Mangagi Arab Saruk, Lising and Taruki Han Bamasung, Ani Suba Peski Education Medical Lake Dabagi Accident Ki, Benefiting Manipur Building and Other Construction Workers Welfare Board, MBOC, WWB Chairperson Sekmai SC MLA, Haikam Dingo Nakana Hona Bina Benefiting, Atem Matamda Tadok Pirak Pagidama MLA Busimi Sing Mosinduna, Federation Tagapa Pondorakli. Ngasi Manipur Press Club Tapantopa Pagim Pamada Manipur Building and Other Construction Workers Welfare Federation Secretary S. Biramani, Department of Pariba Minister Labor and Employment Commissioner DLC Amasung Board Kiasoba Daitalo Riba Registering Officers Amasung Staff Singbo Benefit Tadokpa Sidas of Tabanai Dana Soba Todang Lobby Kibagi Damaktasu Namkwelitan Tagali Haina Pondorakli. Kanglai Indigenous Martial Arts and Cultural Society Kimex ki Information and Publicity Secretary Thangjam Suresh Nahai Kre Port Kimex Inter-School Thangta Group Competition 2019 Saliba Thasi Laliba Tang Kunmari Amadi Kunmanga Numinini Supna Multipurpose Hall Kumalampa Sports Complex Impalda Pangtholagani Wapama Singa Manipur Press Club da Pawising Unabama da Thangjam Suresh Naphongdokibani Mahang Nahai
competition asi kimex na thang tabu mapung phana mipung kudimak da hayan na bai khongcha adugi manung da amani masina school asida thang ta tamliba mahiroi singda makhoina tamjariba mahaya sibu miya mangda utpagi amade topa school gi mahiroi singa changdam naduna knowledge share taunabagi pambai amasu oiribani nakalamaromda kanagoma school kharana thang ta maming tagi oina haplaga exam maya da aphangba oja ama nek laga ngai haki soinek oina nek pagi chanabi leiriba sisu muthatpada mateng soiduna phangani maramaduna thang ta haliba school kudimana hariba port kimex inter school thang ta group competition asida mahiroi singi team amamam soiduna thabira o haina su phongdorakli Prime Minister Narendra Modi amasung Chinese President Xi Jinping anirak suba informal summit ki mafam oiriba Tamil Nadu gi Mamalapuram phajana sem sare summit asi matangda PM Modi na haiki informal summit asina lebak ani marta leiriba mari hena saselala sanu PM Modi loyena Chinese President Xi Jinping Chennai Airport ta thunglabada Jinping bu angang ba carpet thadon taramna okhi Tamil Nadu Governor Banwarilaal Purohit amasung Chief Minister Edapadi ke Palina Sormina Jinping bu airport ta okhi President Jinping bu harau taramna opagi thawong oina cultural show utki PM Modi di hanana Mamalapuram da thungkre President Xi Jinping na bus tongduna satlaga Mamalapuram da hanan thongkrabani lusingba animagna UNESCO heritage ni lauthokraba mafam sing Arjun's Penance Pancharatha samasung Sor Temple da sabinagani matungda Kalakshetra Foundations of Chennai gi artist sing na pangthokpa cultural show yengani hayeng PM Modi amasung Chinese President Jinping ahan bada makhoi ani gi oiba wari chanagani matungda delegate level da wari chanagani hairi Vice President M Venkaiah Naidu na Comoros President Anjali Asomani ga wari chanakre delegation level da wari chanara matung da leba ani ana se kya khuyek pinakre makhoi du manung da defense cooperation amasung health and culture yauri diplomatic amadi official passport paiba singidi matam tena lakpada kudak da visa exam tongna basu khanaki government of India na Comoros citizens singda e visa phangan bai kudong chaba hanana pikrabani samudra da ngang sembagi thabak ta leba ani na punna chamina basu yanaki hairi BP Naidu na haikibada regional amasung global gi oiba wafam sing lebak anina manana mayok nari Hauseroi bada maroya pa amuka na pijari Sora Kunuta Singda nauna saba police outpost ngasi Chief Minister N Birena sangakre State Agricultural Fair 2019 ngasi loisinkhre loinana Numinini Sathagadaba feminist ecologists highlighting women's participation in environment activism haiba themda khananabagi thorang masidagi hongdokre ngasigidi paudam pijaba matang asolution jare miyeng tabiri basingbu khulumjari